Jangkul anigi marakta kuki militant singna bom yauna afaba makhalgi nongmai kapsilakpadagi Khund Sangduna leiba village volunteer mapal Sire tara henna asokpan nangle asiba amadi asokpa masing hengalakpa yari hairi thogdok ase ngarang nungthildagi numidang wairam fauba khunja singa kuki militant singa nongmai kapnaraba matung khunja ama nongmai na panbadagi Ras Medicity Hospital da pukhatuna laikanaraba matungda amuk makhatana numidang pung taramathoi taramdaida khulnaknaba search amagi manungda village volunteer singna leiringaida kuki militant singna bom kapsilak laba matungda maikai kayadagi nongmai kapsilaktuna attack satharakibani hairi attack aduda Meoi taret lekhidabaga loinena Meoi taranithoi sokpadagi hospital da pukhatuna laikanaki Meoi anina Ras Medicity Hospital da lekhidabaga loinena asiba mapal Jenims ki mokta thamkhre hauzik faubagi oina fangma pauda lekhidraba sing adudi Yumnam Suresh Kumar Chahi nifuhumdoi Laisram Suresh Chahi kuntrahumdoi Haubizam Somen Kumar Moirangthem Heman Chahi kuntramari Konjengbam Sankar RK Prasanta Laisram Nauthobi alias Narendra Chahi kuntrani thoine Meoi ani amadi masak maming khangwa ngamdri hairi asokpa sing adudi Hizam Naucha Chahi kuntrataret Waikom Robert Chahi kulhumdoi Laimapokpam Dennis Chahi kunithoi Namairakpam Aboy Chahi nifutaruk Mangsatabam Sanathoi Chahi taramapal Taurem Pilot Chahi kuntaruk Sagolsem Roman Chahi kuntramapal Laisram Bocha Chahi kuntra Thangzam Amarjit Chahi kuntaruk amade Hizam Sankar Chahi kuntrani hairi official oinadi khangbangamdri amaromda asokpa Meoi taragi manungda Meoi anidi hauzik aruba fibam da laikanari thogdok thokfamdagi makha tana fangba pauda Meoi ahum hauzik thiba khangdana leiri ngarangi thogdok aduda asokpa amadi asiba masing hengalakpa yana lei haina khunja singna phongdok narakle thogdok thokfamda ahenba security force sing thomjin bagaloinana asokpa amadi asiba thibagi thabak chathari hairi